Hauzik ngasigi maruoiba pausing. Thazabagi bot laudrigaida wasakpan minini da ngairiba Karnataka gi BJP gi Chief Minister B.S. Yediyurappa pham thadokre. Ngasi Senapati District Headquarter da Bharat Sarkar Manipur Sarkar amadi UNC na tripartite talk pakthokre. Miyoi kharana Manipur da mitop miyan chasing changlakpa yananaba Manipur gi wangmada sasinaba Aadhaar card sabagi thabak chathare hairi. Amadi Mikhal matungda miyamna thabak tawba ngamba candidate thibagi mahutta paisa yamna piba ngamba candidate thiraga vote pibana khunai si kaitharakpagi achoba maramni haina Speaker Y Kemsa na phongdokre. Khurumjare ISTV paumiyeng tabirba singutaram nokchare hauji mapung eba pau Thazabagi botlaudringaida wasakpa numit nini da ngairiba Karnataka gi BJP gi Chief Minister B.S. Yediyurappa pham thadokre. B.S. Yediyurappa na Karnataka Assembly da Thazabagi changyeng pangthokringaida pukning nungsiningai oiba warol piduna Congress amadi JCS ki sungsinnababu yamna kanna sidaraba matungda masana government semnabagi masing sudre haiba yajabaga loinana pham thadokle haike. Pham thadolaba matungda Yediyurappa na SDS ki luchingba Deve Gaura amadi Congress ki maru oiba luchingba singa khutsoknake. Kudakta JDS amadi Congress ki luchingba singna House manungda mai pakle haibagi kudam utuna makut thanganake amasung House da harau tayamba phongdoknake. Ngasi Senapati District Headquarter da laiba DRDA gi hall da Bharat Sarkar Manipur Sarkar amadi UNC gi tripartite talk chathakre. Ayupung taramathoiga minute taramanga chatpadagi wari sanaba haukiba adu nungthil pung ama makai khara henba fawa sanake nakal ahungi wari sanaba asida Bharat Sarkar gi maikaidagi Ministry of Home Affairs ke Joint Secretary North East Satyendra Garg Manipur Sarkar gi maikaidagi Education Minister T.S. Radhesham Agriculture Minister V. Hankhalyan Principal Secretary Wal Mangna Sarukyake UNC gi maikaidagi President Gaidon Kamai yauna miyoi taretna Sarukyake Ansamgi President Joseph Adani, Naga Women Union gi President Asa Wungam amadi Naga People's Organization gi President Solomon Eronana Sarukyake. Ngasi wari sanakiba adugi matang da mafam adu lairiba aikhoigi paumi jit ningombana pirakpa report. Bharat Sarkar Manipur Sarkar amadi United Naga Council ahum na pulaga chatharakwa tripartite to ngasi mangarak suboina akoi Senapati gi DRDA hall la pangthokre maruna ayuk pung taramathoi gi minute taramanga digi haukiba adugumba wari sanaba si numing matung pung ama makhai da khoi losin ki maruina ngasi wari sanakhiba asida tongan tongan bafum sing mamang da wari sanaba matamda yanakhiba bafum sing asi thabak to onthok tabada United Naga Council yamna warona phongdokhiba duni maruina ekhoi Minister of Home Affairs ki Joint Secretary Satyendra Garg unakhiba matamda nakal animaki oiba wafam tare nakal animak labor problem sing nithina khanai maruina ngasi wari sanakhiba asida nakal animaki oiba thengnariba awawa singadu karino haibadu punna khangminaduna gyantana wari saminaki lonena ngasi gi wari sanabasi positive oigiba wafam si ekoi Satyendra Garg na phongdolamki. Both point of view were understood by each other, was listened to by this one. So these are the way I mean these talks progress. So the fact that there was a cordial atmosphere, the fact that both sides try to understand each other's point of view, the fact that there was a commitment to resolve the issues, and these are positive signs. Amaronda United Naga Council ki President Gaidon Kamai na phongdokhibada mamangda thajanakiba pinakhi wafam singadu ngasi thabak to onthok taibesni maruina mamangda koi yanakhi wafam singadu ga April ki tang tarada koi yanakhi wafam singadu cabinet fam phamaga chap chaba sarkar gi stand am utkini habadu ngasi gi talk asida utkhidaba sida United Naga Council na maruina yamna koi pendaba wafam sing phongdoki maruina mathangdadi koi chap chaba Manipur sarkar gi stand am lonen la akana ma concrete oba proposal ma puraga lak you have a from see Gaidon Kamai na phongdoki. In every meeting they agreed, they assured, but they failed. So this kind of irresponsible government, we don't have trust to the government. But if government is come out with some certain concrete proposal, we are ready to settle and share the problem, discuss the problem. We are ready for solving the problem. But state government, they are trying to run away from the position. They have agreed, they have signed, and they will say sorry. This is the mentality and character of the state government.
Maruina Hosifauda, Wari Sanariba Sida, Yanabaka, Purapa Ngamdri, Manipur Sakana Bibatazaba, Aduga, United Naga Council, Pamli Batazaba, Aduga, Bar Sakana, Animaki, Wataraga, Lai Basida, Subsaba, Wailama, Pangamdri. Amaromta, United Naga Council, Virepti, Hariba, known as Semkiba, District Teresi, Handu Haibasini. Adubu, Kadai Fauda, Manipur Sakana. Mamang Sakana Semamba district Teresi Handopang Gudoribra, Natagana, Masi Handobu Matamda, Tolakadaba, Adumba, Iranga, Duna Kamai Togadi Haibasi, Aru Wafa Mama Oiri. Masidari Manipur Sarkagi Housam, the Cook Chikpa Moribasi, Adubu, Kadai Fauda, Chap Chava Fidema, Purapang Habadi, Matangi Zulai, Kunipan, Pantokadoriba, Adumba, and Sarkarska Waisanaba, Tarok Suba, Tripartite to Wasila Kanglagani. Video journalist Gagan Amadi Aboygalena, Jitningomba, ISTV News, Senapati. Miyoi Karana Manipur da mitop sing changlak pa yana na ba Manipur gi wang mada sasin na Aadhaar card sabagi thabak chathari hairi. ISTV News na phangba pawgi matung ina Manipur gi wang mada leiba atopa nangnaba state anida Aadhaar card sabagi thabak asi chathagani hairi. Amarom da Manipur da thabak suramba tongan ba level class ki miyoi sing saktak se yaudabadagi haujik hairi ba mafam sing asi yauna atopa mafam kharada sasin na ba Aadhaar card launa na ba Manipur dagi chanakhiba miyoi kaya yauri hairi. Joint Committee on Inner Line Permit System na Manipur da Inner Line Permit System chana hangadabani haina akan ba khongjang sangshin baga loinana mapalam dagi changlakpa miyoi sing saktak se yaura haina drive chathari ngai cherakasida sasinaba Aadhaar card paduna Manipur da changnana ba honariba singa se JCILPS amadi sarkar gi mari lainaba official singna kupna yangshin haningbagi apamba maikai kaya dagi thamnarakle Panba yai mamang da Manipur da changlakhiba mitop singna sasinaba Aadhaar card pairambadagi JCILPS ki students wing na phakibagi thodok amadi Myanmar romdagi Manipur changnanaba honaramba mitop sing more police na phabaga loinana makoina Aadhaar card nambada sirinaramba machine sing phagatpagi thodok leikrabani Sairak sida sasinaba Aadhaar card amasung pan card paiduna lakpa mapalgi miyoi taranithoi Thangmaiban United Club na thengnabadagi JCILPS da sinarakre hari JCILPS office da pangthokpa pawgi mifam amada Thangmaiban United Club ki Vice President Pratap Laisang Themna Assam dagi Tata Sumo amada lakiba miyoi sing adu Thangmaiban Yumnam Laikai da thengnabadagi chingnaduna saktak che sing check tawbada sasinaba oiramke makoibu purakpa agent yauna JCILPS da kushinabani haike JCILPS Students Wing ki convener Manjit Sarang Themna makoibu purakpada maru oina miyoi oiriba Hussein Ahmad na Hojik Dilalend Leraga Assamgi Hailakandi District Haina Aadhaar Pali Adubu Hailakandi District ta Hojik Aadhaar card pidre mitop kaya lana changlaktuna pamdaba thodokta chenare haiba khanglaba fawba Manipur government na yengduna leibagi mahutta yellow missing nungsirabadi bill semdringaida section thorang lokhapi haike This department am khoi investigation khat torga thado ki bagi mohta miyoi sing se fazana proper investigation tobiu ai khoi ki miyang da am khoi Dulalen ngi phom amada leiba miyoi amoina fake Aadhaar card pai aduga halakandi gi district tagin haina supalli dubu ngasing sem halakandi da Aadhaar card kapri habase masi Assam gi ton ba government gi official sing authority sing aduga halakandi people sing su chapchana khoi hangakanda confirm tokjare ron sugumba fake Aadhaar card ka miyoi sing se lengak na tumina yeng leibagi mutta masi chapchaba khoi gi punishment piu mathau tare abadu si miyam gi mangda media gi thongda thamjar Manipur gi socio-political issue asi dainarurabadi Manipur asi loirabani Manipur gi aiba aibi singna khunai asida asengba haidokpagi mathau tare haina Speaker YKM Sanang ase first MR banquet hall da pangthokpa Dynamic of Contemporary Manipuri Literature haiba seminar hodokpagi thoramda phongdokre Cultural Forum Manipur gi chahi humpu surakpagi chahi ama chupna chathagadaba Diamond Jubilee Celebration gi sarukama oina numitini chupna chathagadaba seminar hodokpagi thoram aduda mangna makha taraduna mikhal matungda miyamna thabak tawba ngamba candidate thibagi mahutta paisa yamna piba ngamba candidate thiraga vote pibana khunai asi kaitharakpagi achoba maram amani amana amada aikoi masel maral thangjinabana warishin purakpa ngamloi haibase miyamna wakhal tahanbada lamdam asigi aiba aibi singna sengna phongdok piduna afaba Manipur seminar si haike asi aseng makara haitung ngi mutam oile na kanje political consciousness ama is samasida saitagi culturally si culture kurami tortagi su torkawanwa si section of society ni kisu masi ede hawuri mutam oilaba hanutum sunungi Cultural Forum ki President Professor Huirem Biharina
ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯅꯤꯄꯨꯔ ꯀꯜꯆꯔ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯃꯅꯤꯄꯨꯔꯤꯒꯤ ꯃꯁꯛ ꯃꯑꯣꯡ ꯌꯥꯝꯕ ꯀꯜꯆꯔ ꯃꯄꯨꯡ ꯐꯥꯅ ꯅꯩꯅꯕ ꯍꯥꯏꯕꯁꯤ ꯃꯤꯇꯩꯒꯤ ꯍꯧꯔꯛꯐꯝ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯖꯔꯤꯕ ꯐꯣꯛꯂꯣꯔꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯊꯤꯕ ꯃꯁꯤꯅ ꯄꯨꯔꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯋꯥꯍꯟꯊꯣꯛ ꯆꯨꯝꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯅꯥꯠ ꯀꯜꯆꯔ ꯑꯁꯤ ꯃꯄꯥꯟꯂꯣꯝꯒꯤ ꯑꯇꯣꯞꯄ ꯆꯠꯅꯕꯤ ꯙꯔꯃꯒ ꯌꯥꯟꯁꯤꯟꯅꯔꯒ ꯑꯥꯔꯊ ꯆꯠꯄꯒꯨꯝ ꯍꯦꯛ ꯍꯦꯛ ꯇꯧꯔꯤ ꯍꯥꯏꯈꯤ Salai Agro Products Private Limited, Food Agro amasung Horticulture gi potok singi manufacturing sector na Bharat Sarkar gi Ministry of Commerce and Industry gi makhada laiba National Productivity Council na piba SME Empower India Award 2018 fangle. Ngasi New Delhi gi Le Meridian Hotel da pangthokiba Chinglem laba thoram amada Union Minister of Steel Saudari Virender Singhana mana asi Salai Holdings Private Limited ki Chairman amadi Managing Director Naringom Samarjita Kushinaki India pumbagi oina tongan ba competitor Chanipan Marfudragi Maraktagi Makal Kayagi Changyang Tauraba Matungda Salai Agro Product Private Limited pu khalakibani Ningsing bayabadi chaliba sahi asida Salai Group of Companies da Bharat Sarkar gi yauna National amadi International Award phanglakpa handaki asina marirak subani Sahi Kuntrarong ki mamangdagi sembidana laklaba kilometer kunmangarom sangba Churachandpur Sugnu Road ke hauzik semgaliba phibam sing Sangai Court Block ki Chief Association Cookie Students Organization amadi Cookie Women Union satuni yangsinkre NEC gi Social Infrastructure Development Fund gi sentang makada lambi sembagi thabagasi Singat Kendra gi MLA Ginswan Hau gi miyeng makada paikatpani hari KSO Sangai Court Block ki President Jamchiliana Fongdorakpada Lambi asi matam amada Sugnu dagi Churachandpur fawada Chatpada pung ahumdagi hena changlambani adubu handakta local MLA gi miyek makhada NEC gi matenga loinana semba horakpadagi lamdam asigi miyamna Churachandpur yawbada thengnaramba kudong sadaba singadu kokanba ngamle anoba lengaga sigi Chief Minister N Birenna Chingi miyamda thajaba pikiba thabaksing thabakta onthorakpada nungaiba phawi amadi athuba matamda lambi asigi hauzik oiriba phibam asigi mathakta black topping tobiduna mapung phana loishinbiu fongdorakhe Pajama Ramsina, MLA, mainly Singat ki MLA, who GS Hopu, Honorable GS Hopu, Mana Hodra Aga, Hosiki Pibam Sida, Hose, Labak Paradi, Black Topping, Pangdore, Black Topping say, quality say, Lena Tobiro, Aduki Matakta, Ahoki MLA the Co, General Public of Sangai Court Subdivision, Na, Ahoki so. Sangai Court Bagnaso, Ahoki Harabako, we say many thanks to our MLA and Ahoki Hosiki government Pibirapa, Ahoki Honorable CM, Pubirin, Na, the Ahojo Yam Harawi. Sangai Court Block ki Cookie Women Union gi President Fanai Neng Vaitina su Lambia Sida Miyamna Thengaramba Kudong Sadaba Kaya adu Engak Asibulu Tingliba and Biren Amadi local MLA na Semi Bagida Thagapa Fongdorake Chief Association Sangai Court Block ki member Sokopau Vaitina Hauzik Semli Balambia si Athuba Matamda Black Topping Tobiduna Lucian View Hike NSPC Loktak Project ki Contract Worker Nifutaret Loktok Kibabu Hanjin Hangadabani Haiduna Contract Labor Welfare Union na Changchilakpa Khongjang gi manung chana ngasi Loktak Project NSPC gi office mamang da khutang sara henbagi khongjang sangshin khre khongjang adu da sarugya ki ba union gi president Kumar Jitna union na taliba davi sing thabakta ontok triba fawa khongjang sangshin khigani miyoi taruk na sinaduna khutang sara henbagi khongjang asi sangshin gani haike Sinaba Miso Sizinaba, I could sing Sizinaba, Aduga, I could missing Uchet, Watchet, Maman later Badona, Luka Gumdana, Sizinabadi Yaroi, Nakoi, Nakoi, Mini Putrese, Hanjin the Bataragati, Nakoi, NSPC Manipur the Kisaki, Manipurgi, Prasasina, Masi, Dimantarokani. Kunai asida apaba oza putoktuna quality education purakna ba khona ba mairoi sing oza sing amadi akoi bagi community singa apaba mari thamba mathau tai haiba pandamda Dam College of Teachers Education na nimit ni chupna pangthokada ba community contact program ngasi akam patlaiba Eastern Ideal High School da hokre thorongi sarukama oina Teacher Education Institute ki service in teacher amadi Training Singer School gi campus da lam tu sengba mairoi amadi oza sing da interaction program pangthokpa amadi school gi akoi bada laiba leikai gi mioi sing da lemna ana layengba phangana ba free medical camp amasu pangthokhe
थासगी तांग तरुकी नुमिदांग पुंग तरारोम ताबा मतमदा लेंगोई पुबा तता ट्रक अमा लानबदा तत्खरबा वांगु वैली ब्रिज सेबिन बगी थबक हौरे लमदमदोंगी मियामनदी वैली ब्रिज की महुदा आरसीसी ब्रिज ओइना साबिबा पामले हिरमस्टर रिपोर्ट अमा हाइरिबा थोंगसी मचाक मथुम मरी लेनब डिपार्टमेंट पीबीरबदी था अमा मखाइगी मनुंगदा मपुंग फाना साब लोइबा ngamgani haina थोंग असिबु साबगी थबक तौरिबा हेड मिनिस्ट्री केट्रिमम नोनीना आईएसटीवी न्यूज दा फोंदोरगले सुमनगी सिदोकपसिगा खरा खुदोंग थिबा हाइतारे थुना पिरगदी थुना लोरे पानिंगाय लेत्रदि करिता पालुने कोइना मोइना याम अथु मतन पिरगे हाइदिदो अथु मतन दा कोइना तौबु तारे साबै दमकते कोइ थामे में याद साधु ngam पासु फाद बे बे थासे पोट लेत्रगदी उपाय लेतो लमदम मदुंगी नुपी अमना आईएसटीवी न्यूज दा फोंदोरपदा हाइरिबा थोंगसी आरसीसी की थोंग ओइना नौना साबियो कुंबी केंद्र अमरी सुगुनु केंद्र की एमएलए ना मतम चुना बमोंगदा आरसीसी ब्रिज ओइना साननबा खंगन की वॉफ मदु सरकार न बिजंग चंगबिदुना अथुब मतमदा आरसीसी ब्रिज ओइना साबियो हाइना फोंदोरगले हानगी थोंग दुमाइना थागदी थाहलगुमसी हाइबगी पोसिबा अखोय खन्ना नैनबदा यावे असिदा कुंबीगी दा थारिबा मोय इंग्लिश दा हारगना आरसीसी हारिबा थोंग सुमाइना मतम सांगना लान बयाननबा चटननबा सही सांगना चटननबा पोतुमा ओहेनबिनबा एमएलए अनिना पुग्निंग अंकन सिंसिनबिरगा यारगदी सरकारगी माइकैदा हाजरी नाकल मरुमदा थोंग असि तत्खिबना मरम ओइरगा हौजिक इंटर विलेज रोड ओरिबा वांगू सिथेक फावरगा वांगू सिथेक थोंग तारगा वांगू लुपा मरु फाउनरिबा लंबी असि हाना फत्तना लेरिबा असिगी मथक्ता अचौबा गाड़ी क्या याउना तोंगान मखल की गाड़ी क्या चसनबदगी लंबी की फिबम असि नोमा नोमगी सोक्सिलगली अतोबा मतमदा सरकार मिटिंग चंगबिदुना लंबी असि कोयलास थादुना सेंबियु लंबी असि थोंग सेंबा लोइद्रिबा फावबदी मियामना चटनगदौरिबने हाइना लमदमदोंगी मियामना फोंदोरगली सी लंबी सिदी लंबी वने लेबनते यामना कोई यामना लवार वन लेबनी अदु मेन वेबदी डिस्ट्रिक्ट से फाउंड बसे असिगी लंबी दो सिन मेन वरमिना सरकार खतंग मियंग नानमुसु दिसिनुबदी नुंखर थाबेरमे जिसु मखाता ना खरे जेंसेलेगा कोई लालुना थाव नुं थागा को खदंग जेंसिन मनि पामे हाना पुलिंगाय सिदम नुं ताछलकांदा गाड़ी नाम थौजलमनिना मेन रोड वेबसिदा याद्रे लंबी कोम कोम याम लेरेबा सी नुंगा ताका दा अंगांग लुबी स्कूल चपो खोपा याम नोइदे अदुना मरी लेनब अथॉरिटी सुन कतंग यंगसिंबियोना वांगू सिथेक वैली ब्रिज असिदा हौजिक वांगू थोंग तत्खिबना मरम ओइरगा थोंग असिदा अमत ngairaba district ani ki ana ayek yaungna lau singbagi thabak tawriba mari mahirui kiana nongmada masing khangdana thong asi fauduna nari thong asida tan kunga mari digi hena lanba yadi haiba athingba thamlagasu miyoi kiana laingoi happa gari yauna achow achowa mal puba gari kya chanariba asina thong asigi phibam asi soksilakpa yabagi phibam leire laikainasu tan kunga mari digi hen gari sing lanba athingba thamle haina nupi amana phongdorakle ISTV news gidamak aikhogi moirang correspondent Gyaneswar galoina paudum jariba Sunil Kumar ISTV news लेकाई लेकाई दा लेरिबा क्लब सिग्ना मथौ निंगथिना पांथोक्लबदि अफबा खुनाई अमा सेमगतपदा अचौबा मतेंग ओइगनि हाइना स्पीकर युमनाम खेमसा नंगसे सिंगजमै टॉप लेकाई दा लेबा सोशल अपलिफ्टमेंट ऑर्गेनाइजेशन गी निपान सुबा मपो कुमोन थौरम दा फोंदुखरे थौरम अदुदा क्लब की प्रेसिडेंट आयशाम कन्हाई सिंह समाज कनबा नुपी लुप की प्रेसिडेंट के बिनारानी देवी यावना मियोय क्याना सरुकिया के थौरम अदुगा मरि लेनना स्पीकर ना लेकाई गी साक थोंफम अमसु हांगदोकपगा लोइदेना उचारा कयासु थाखे थांगदा नुपी मसा अमबु नुपी ओइबिगी इकाई खुमनबा मांगन की हाइबा थौदोकता वैन थौकी हाइबा मियोय थौदोकतुदा चेनबा लेते वैन थौबसु हाइते मरा लेतबा मियोय अमबु सेना हनबिरक्तनबा पारी इमोम कनबा JSC थांगा हिस्नाम लेकाइना फोंदोकले JSC की सेक्रेटरी हिस्नाम मेमसाना पाउमिसिंगदा सेने हाइना फाजिन खरबा मियोय अहुंगी अचुम अरान DNA रिपोर्ट अथुबा मतमदा पुथोकलगा मियामदा खंगलु लुपा लाख 10 पीबा ngamdabadagi nupi oibigi ikai khumnaba mangali haina maral siba JSC na yaroi haike pi dagadi gengre tawi heavy de la tara piram ta janga ji geng tawi dabra to mina to khigdara masi JSC na yamna yaning de adagi bara lejada ba miyo sing sing birakta ba masi na tunganda side amda thango masi phaba su yaroi chinghala ko su yaroi masi JSC na su ya ya da phang bi dele report che masi yamna thok matamda media gi thongna phongto ga khoi ya chumba pambiri ba mai kan mayam sina ju lakal ani makte gi wa se tabi kan aramba dan di bibi na ba chumba puthok na ba se sine ba ai pamjari se amarom da thodo sing asi fawba namsindana
namsinduna thammi haibagi mayokta victim maikegi jesina sinduna thanga gi akoibada khongchat ama chatkre thanga apunba maira paibi salam young pioneer organization nasu yauna chatkiba khongchat aduda children model academy school amadi time school thanga gi mairoi singna su saruk yake nupida natabali chatpa cherak piu politics to wa yaninde haina takshin ke JSC convener Salam Vicentina thodo asida senari ba mioi mangagi manungda mioi ama phadana leiri ba karigino police na masagi tokham thokpa duty chumna tobiu thodo asida politics tobiganu mara leba mioi sing matik saba chairak phangdriba phawba makhal makha kayagi khongjang changshingani haire arwaiba repising asi phawba masing suna phadri mari khakti phagre phadaba wani राजनीति की खुद खर थावा असुग में की कंडीशन उबसना फादबरा है सुखले प्लस एक से मकोई की साइड से याम न खुकन तंगनबा संगल लेबा असुगबा ओबसना सु मरम मसु मकोई की डिपार्टमेंट ना पुलिस की माइके देगेसु अकीबा लेबदंग सु खनले ने अखोई की वखंदा खोंजंग मखा ताना रेपिसिंग से मकोई मतिक साब पनिशमेंट पीड्रि भौती अखोई असुम संजिंग नि हाबी की पोतु दाई अखोई ngasi pangthok sabane Mathang thada pangthokadoriba World Cup Soccer gi yenglaga ISTV gi set of box piba amadi service tobagi thabak nimit khudingi suti leitana chathagani haina network asina miyamda khangalakle haujiga ten ma brem thlokjare baba quick zone gi di tata tis college di mamal suma phang khuding chamane yo suma ngaroi pista salabnina adu suma takta super link footing gi offer mayam pirisidi tas electric rang no sin bagumna yo tisin ba dudi sana gi mohut yangna sin ba yandre Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairaktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu India gi ahanba national award di government of India na piba silver dew Suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takyal da contact to view Comprehensive Concept School Sangaipur. The mark I scored today is impossible without guidance of Comet. It is not possible without them. I would like to thank Comet for helping me achieve what I have achieved. Exam ma pass out toge hai taragadi ojasing ki kai darkar hoy. Strategy planning and the weekly examinations of Comet. Pekha tawloga question analyze toba. One of the best coaching centers that provide a concrete foundation to the growing medical aspirants to a promising future. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu April hagi GSTR 3B return file tawbagi aroiba numiti lakliba megi tang kuni thoidani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Khanganjariba Department of Taxes Government of Manipur 5th Education Fair cum Counseling 2018. Your career or concern, define and make your career out of 100 plus approved colleges and universities from across the nation. See you dear at DM College Multipurpose Hall on 24th to 26th May 2018 during 11 a.m. to 5 p.m. under the aegis of Directorate of University and Higher Education, Government of Manipur. Break batung na mayam taram nokchari. Makataw pauda. Home Guard personnel singi phangpham thokpa hak department asigi official singna achumba losinduna thamlaga nathai ba thabak chathaba manba thawong tobiganu haina Manipur Home Guard Employees Welfare Association of Phonglokle Manipur Press Club ta pangthokpa pawgi mifam amada association gi president Y Mangina Home Guard personnel singbu thausa bidabagi mahutta thauna oina hapiu
High Court ta achumba puthokpiduna ek amasung rule gi matungina mathau tawriba officer singda matamga chanaba mawngda rank amasung pay pibiu haike Say the body wapam chair, court pending lady say Lahin the Bayare, Sarkana, Jen Sing, Adana, Lady Honga, Passion Singbun, she beat Dana. Sincerely, Hibi Regadi, Achumado, Rosan Birano, Achumado, Hibi Raw, Aruga Honga, Passion Singda, Pangam to put duty allowance here. Sahi, Suna one, Kana Lava, Sugumase, Amuk Makata, Pantana, Topi, the no. Kanglai Park Students Association gi thomi singna nga se thanga kaithel gi akoibada chathaba drive ta athingma thamkraba hidak managi polam dukan kharada yolambadagi fagle hairi association gi vice president Sukham Vidyanandana paumi singda fagalaba polam sing food safety da changyeng tongna ba honaringai da city police na loina fagat khre hairi matam kuina athingba thamlaba polam sing phongna yolamba asi logtuna raba yaurabra association asina hanagum school college ki akoibada hidak managi polam sing yondana ba akhanaba drive chathaba hauragani hairi 2003 asige point number 6 ta yauriba chai tara nipan sudriba angang singda tobiko item sing yonada athingba thamba loinana educational institution singi Akoibada Yat Samagi Manunda, Hariba Tobico item singer, Yon I think but Tamba Haibo Humse, Sapsana, Lamdam Cedar Susana, Hanamagi Kontanga, Moina Kesena, and the Tobico Campaignama, left an school policing the Sataba Horgan. Sin missing Paraga Maru Koklaga Tadorpa, Mui Bagi Hag Kongaunaba, Hona Lontet Yaudaba Tawni Haina, All India Trade Union Congress Manipur State Committee General Secretary L. Sotin Kumana Fongdukre. Thodoksida January police personnel singi mathakta hausi fawba action amata lokhatana leiribasi government asigi yathang makhada chatakibra haina lofam thoi jenaba singi mathakta thabak lokhatrabadi union na sinmi singi damak akanma khongjang sangshilagani hari tha asigi tara tareta pasoida restaurant drive chathaba matamda kanglei chanura kanba loki volunteer singna restaurant ta phamlambani haiba mioi ama China makokta kan ki haiba wafam aran bane kut thakiba leiti haina lup asigi present thangjam gambini na phongdokle akoina angang sida kut thakiba sulaite masi akoina office da sasi haidana benda akoina indana ka ogana ima singsina smaina injan giba matam sida ngasai gi magi makok sina smaina ben manung da sangi sangwa matam da magi makok si benda thiengiba hokwa gi amadi koi dawi adu da skop ko oiram bayai aduga akoina saina karina kan giba sulaite aduga manu kan bagi matam sulaite akoi di inaraga kaunaraga dum mabu yaraga ti chumthoke na puge no hona bakhtani Maitai Pangal Singi Seng Laba Ramzan Thana Lakpada United Committee Manipur na Manipur Miam Maru Oina Lining a Sibu Chet na Thajariba Maitai Pangal isn't now sing da Yapa Pauzel Piri. Tha Asina Lakpada Lamda Masida Puna Kundamina Riba Kanglup Kudimaki, Kenaba Wakalol Sing Taduk Naduna, Nungsi Sanana, Manaba, Sakatpa, Apunba Kunai Ama, Purakpa, Ngaman Binaba, Taibang Mapu, Alagi Mufamda, Tawni Horasi Headache. Thasigi Kunmathodagi Kunmanga Fawan with Mangani Pangtokadaba Special Intensified Mission in Redhanuski, Anis Vatankaki Oina, Apunba Kungang, Chamanga, Yankai Nipanda, Tika Tadokadori Haina, Health Director Dr. K. Razona Fongdokre, Tankagasi, Haudopaka Lunana, Media Sensitization Workshop Ama, Health Department Ki Conference Hall the Pangtokre, Director Namakatana, Anis Suba Round Hasida Sahi Anis Sudriba Angang, Lising Amaga Chahum Arfudra, Amasung, Miron B, Chamri Yankai Mari, Tika Tadokna Bapandam Tamle. In Solusangani Tara Mangadagi Pangtokpa Horkiba Mission Asigi Makada, Manipurgi Oina Punna Tika Lag Taret Lising, Humudata Takre. Side effect later by Hidak Makal Sing Asina, Kanagumba Mui Amatada, Sokan Balati Haike. Yobum the Bashir Miawa, Masi Poverto Sanaba Kapodaba. Koi hojiti koi village is Toramina village is Sansan Sansanba, you point the option of the village, Kankalaga, koi Malaysian Sitokotani. Imphal Kairao Diesel Auto Passenger Service Tauriba Driver Pubaga Luinana, Gari to Garak Babu, Yaning the Fundokuna, Kairao Bitra Tongkonga Wakan from Chatakre. Imphal to Kairao Diesel Auto Owner Cooperative Society Working President Azitna Miyangi Seva Tauduna Imung Manung Puzari Ba Auto Driver Bu Kairao Gi Manzor School Manakta Mui Krana Pubaga Luinana Lambia Sida Amuk Hana Passenger Service Tauba Yaro Haina Kela Kibani Marilay Naba Sing Amasung Laikai Gi Clubna Asigumba Taudok Amuk Hana Toktanaba Sindi Baga Luinana Passenger Service Makatana Tahona Bagi Kudong Saba Pibiu Fongdorake Laire Singba Laibasina Akoi Tungkoina Mafam Sida Gari Chen Bada Akiba Nuaitaba
खुदों चादबा कया अमा थोलकदौरी मसीगी दमकता अखोना लेरिबा लेकाई सिगी नत्रगा केंद्र सिगी मणिपुरी ओइना सिगुम्बा लेकाई सिदा अखोय मियंग चंगबिनबा अखोय ngasiगी मिफम मसी अखोयना गौजबनी यामना तांगना थोकपा ओइना कोंथौजा मनिंग ट्राइबल प्राइमरी स्कूल दा असिस्टेंट टीचर ओइरिबी कोंथौजा मखा लेकाइदगी सिंगाखम इबेम हलंगा मसागी हक्सांग पुंबा रिम्स की एनाटॉमी एकेडमी दा कथोखरे ngasi ISTV ga unakiba amada ibem halna mahak masa oja ama oina service tawringai matamda leijaba gyan loksing mahiroi singda ngamjaba piduna lakle mangna leikidraba matungda haksang maina saktuna loikibagi mahutta rims ki mahiroi singna makoi gi loksing tanjabada mateng khara oheningbagi apambana maram oiduna mahaki haksang asi kathopani masigi matangda rims ki anatomy department asu ayaba pibire wafamasi ahanmada imung manugi mioi singnadi yaramdrabasu mahaki wakalol sing khangbiduna haujikti yabire kunai asida hingliba mioi singna hinglingai matamda kunai asigi kanaba tawbangamdre haiduna ninganabagi mahutta kathopagi lambida changhanningi haike aise oja oiraki sahi yam ngallingai dagi ko anduna aina chhatra gi damakta chhatra chhatri sing damakta aina ngamba kari tawba ya bangai ai adum tawre ngalingai matam dagi adu loiraba matam sida su ai gi punsi se aina chhatra sing damakta tawning ba khara se loi namak pangthokpa ngamaroi punsi kadongai sigadoino khangaktreba ko aduna ya haji ai gi lemhori ba ai gi sa dalai ba ai gi kayat mayam sina chhatra sing horai ba sing da khitang kana ragadi na khalak padagi ana yek lamak makan biba doctor gi kano tam iba mahiroi sing sida kathok lage moi gi matiang oirage na khalak padagi Manipur State Legal Services Authority gi makhada District Legal Services Authority Bisnupurna Sinduna Nambol Kendragi Lema Pokpam Khubam da District asigi oina taramapal suba Legal Aid Clinic ama District and Session Judge ngaine kim kipgen na hangdukre thoramadu da CJM Bisnupur Monalisa Maibam Lema Pokpam Gram Panchayat ki Pradhan Thiam Ongbi Prasod chu saruk yake thorongi sarukama oina legal awareness ama supangthuke Advocate Rosen amasung Advocate Y Ramanandana resource person oina wangangke Disaster Management Awareness Thoram Aman Nambol Kaitel Community Hall the Pangthokre Thoramada Nambol Municipal Council gi Chairperson CS Basanta SDO Nambol CS Bobo Susarukyake NDRF ki Taranitoi Suba Battalion gi Commandant A Kiran Chandrana Manipurasi Mahuksagi Kudong Thiba Thokpa Mafam Amani Maramaduna Kudong Thiba Kayadagi Matau Karam na Ngakthokadagi Amadi Mayok Nagadagi Haibagi Matangda demonstration asi Pangthokpani haike Imphal More Lambigi Kudeng Thabida Leiba Taranitoi Suba Sam Rifles na ngasi nungthil pung ama makhairom tabada Morerom dagi thorakpa van ama check tobada sana kilo ama gram chama humphunithoi ga konana mioi ama fagadle fagalaba mioi sigba ming MD Daud Salam chei kunthani thoi Darul Ulum Maning Lilong dagini Mangondagi fagalaba sana asi lupan lak kuntra taruk lising taramathoi rongi oigani fagalaba sana amasung mioi Assam Rifles na moregi custom da sinarakle North Vietnam Ho Chi Minh gi chama kunipan suba mapok kumon thoram All India Peace and Solidarity Manipur State Council na sinduna Khetri Sanglel Thawal da pangthokre thoram aduda organization asigi National Vice President Dr. Nara Secretary L Sadananda CPI gi State Secretary L Sotin Kumar CPM gi KSS Santa Susarukya ke L Sotin Kumar na Ho Chi Minh na mareba punuksi jaba Vietnam bu ningtamba lebak ama oina ba hona bada singtha ningai oiba ma ki thauna adubu ikai khumna ba utpa oina thormasi pangthokpani haike Dr. Emna Vietnam gi yaol iho mamang amasung matungi wari asi aikoi gi awang nongpoka yamna manaba lei aikoi gi naha oiriba sing Vietnam da cultural exchange chatna ba pandam thamni haike Zen Manipuri Dance Academy Production Unit ki head oiramba wangkem loken rajitna lekhidabada Aroibo ina ikai khumnaba utbagi thoram Jen Dance Academy da pangthokre Wangkem Loken Rajit Jen Dance Academy da senior artist oiduna Bharat amasung mapa leibak singda performance kaya mahangna hinglingai matamda ulamke mahak choreographer oibaga loinana Jen Dance Academy Production Unit ki head oiramke Sangit Natak Academy Award State Kala Academy Award Diversity Award yauna mana kaya su fangke culture amasung art form bo yokhananaba leiriba organization singi members su oiramke
Myanmar-dagi ain kaina sanglakpa Rohingya ni chingnabi nupi ama amasung mahakpu Imphal-da puthoknaba honaramba mioi aniga konana khudeng thabida leiba 32 suba Assam Rifles na pharaba nupi asigi maming Alima Begum chai kunmanga mapureba lekhidraba Rasid Myanmar-gi Nalvina village tagidi mahakpu Imphal-da puthoknaba honaramba Zakir Hussain chai 33 Lilong Hauribi amasung nupi asi thadok thajin tawbuda chenaba Hisab chai kuntra More Ward number 5 More police nangarang numidang fagat le hari Tamenglong dagi transfer tawraba DC Armstrong Pame na ngasi aroiba oina Tamenglong miyamga mahaki office da unakre thoramadu da Armstrong Pame na matam khara mahakna Tamenglong da DC oina leirambada miyam nam apung phana sagat pike district asigi miyamgi yaifanaba mahaki angamba thakta honake district asigi oina collective achievement kayamarum leike Kaya amana lucian bangamdre magna DC oidrabasu miyamgi dream projection lucianana ba honagani haike Kada Khangabok branch hangdopaga luina namioi tarena saba executive committee ama semkre Laishram Ive Laishana president Ningthauzam Ruhinina secretary general oide District Legal Services Authority Imphal West ki makada all Manipur nupi marup Imphal West district na sinduna legal awareness thoram ama Lotang Sandum Community Hall the Pangthokre Tharamaduda all Manipur nupi marup ki M Sakhi L Sumati Balasu Sarukya ke advocate ke Dane amasung Joy Kumana resource person oina wangang ke Ice Natham Primary School gi Verek type quarter sangakre loina school sigi bathroom toilet water reservoir su ADC Chandel ge member TS Kanlun Analna School Authority da kusinake ngasigi taramadu da ADC Chandel ge executive member Tong Singh Willingson inspector of school TK Moshifa school sigi angang sing su sarugya ke National Commission for Protection of Child Rights ki makada Manipur Commission Board Protection of Child Rights na sinduna JJ1 amasung Pokso Ekta Yumpham Oiba District Level Workshop ama Moregi Trade Center da pangthokre thoramadu da Commission gi Chairperson Sumati Balani Thokjam Dangnopol SP Dr. S Ibomcha DSP Commando More TS Thomas Usargya ke Advocate CS Narendra Advocate Thiam Ras Kishore amasung Kaisham Pradeep Kumar na resource person oina wangang ke Nimitara ni thoini sa tarakiba workshop best activities thawrab ngasi Jiribam Higher Secondary School da lotion kre tharamadu da school sige principal L Ranjit Kumar Highway English School gi coordinator TS Gangarani su Gagarin su sarukya ke Pradhan Mantri Ujwala Yojana gi makada Andro Nagar Panchayat ki manung da leiba lairabagi pankai makada hingliba imung yangkai da LPG connection phangan kre Andro Nagar Panchayat ki chairperson Lukhoi Kuman gi Andro Kaithil da leiba yumda pangthok tharam aduda LPG cylinder stock amadi atai darkar oiba polam sing khusinaki Chief Minister N Biren gi khungang chasi haiba mission adugi sarukam oina Ujwala scheme gi makhada MS Lambodara Indian service ka Andro Nagar Panchayat ka khusamnaraga thoramasi pangthokhibani JSC for rejected candidate for recruitment for police constable male 2013 batch na Chief Minister DGP amasung DPC gi chairman da memorandum pisinduna makoi gi issue khanabina batakshin kre JSC na RTI gi khuthang da achum aran khangdokna ba khunakre RTI gi report phangdriba fawba thabagasi haidok piganu hairi Janata Dol United Manipur State Unit na sinduna pangthogadoriba nongmagi oiba political conference da sarugyan na ba party asigi National Secretary General KC Tiagi Harivans Narayan amasung National Secretary Afaq Ahmad Khan ngasi Imphal da thungnare hauzik sanawagi pau lobirase ngasi sanabagi pauda Jumba Manipur Association amasung Manipur Education Society na puna sinduna Jumba Fitness Master Class ama ngasi Kumalapak Indoor Stadium da hokre haudopagi thoram da BJP Manipur Pradesh ki General Secretary and Nimbus Weaver Cell ki convener L Sorojini State Executive Member Aribam Sana SVS ki Mapu S Brikam Susarugya ke Raja Gaukhotang Wites Football Memorial ngasidagi Lamka Public Ground da hokre
Hogdopagi Thoramda AXRC gi Chairperson Justice PY Additional DGP P Dongel amasung DC Churasanpur Shamlal Punia Susarugya Team Kunmarina Sarugya tournament asigi sanakiba ahanba match da KVFC amasung FC Saichel goal amamam chanaduna draw zatkre. Chandel Football Friends da Nipan Suba MR amasung SP Chandel gi apunba team ga friendly football match ama Laipul da Leiba Battalion gi football ground da ngasi pangthokre. Thoramadu da Commandant S Somorjit Chandel Football Friends ki President TS Jamna Susarugya ke match asida goal mari sanaduna draw zatkre. Assam gi mafam kaya da mamang sahi amasung handaki sahi asida pangthokiba state level amadi national level boxing tournament singda gold medal na chingba mana kaya purakraba Hozai District Maitai Sanaroi Tarahumdoi amasung Hozai Boxing Association ki coach Arun Secretary B Bokno Bihari Sharma ngasi All Assam Manipuri Students Union Hozai District Committee na harau tayam na okre. Thoramadu da Padum Pukuri High School gi Oza Namairakpam Vidya Assam Manipuri Saita Parisad Hozai District ke Secretary P.S. Manibabu Hozai Boxing Association ki President N. Mahendra Susarukya ke. Kho Federation of India na Asian Kho Federation gi makada me kunithoi dagi June ama fauba India gi tongan ba mafam manga da pangthokadaba Kho International Test Match Series da India team gi sanaroi oina Manipur dagi sanaroi amadi technical coordinator ama khalakle sanaroi ani adudi hairok dagi S.S. Boboy Wabagai dagi K. Kalb Kumar ne Official aduna Manipur Amateur Kho Association gi General Secretary Oiriba M. Modusdone tha asiki kulumdoida makoi delegate mak Imphal thadokani makatana sanabagi pau ben thojamdagi fangbigani Youth Club Uripok Amadi Young Physical Union Lalambungna Kuntramari Super State Sub-Junior Boys ki Final da Amadi CYLC Singamatag Amadi Young Physical Union Lalambungna Kuntaruk Super Youth Boys Basketball Championship ki Final da Tengnaragani Manipur Basketball Association na Sinduna Tha Sigi Tang Taramari Tegi Nupa Amadi Nupigi Team Taratare na Saruk Yaduna Model Club Singamakagi Basketball Quarter Satariba Kuntramari Super State Sub-Junior Boys ki Ngasi Sanakiba Ahanba Semi-Final match da Youth Club Uripok na Eastern Sporting Union Wangkhaibu point kontratru kontrom doida maitiba PK match asida Youth Club ki Sanroi Tomsei na point 30 Eastern Sporting Union Wangkhai gi M Sanangamna point 32 lauki ani suba semi final match ki sanakibada Young Physical Union Lalambung na Model Club Singa Makhabu point nipunitoi kontratru ta maitiba piduna final sangkibani match asida su Young Physical Union Lalambung gi Sanroi L Rahul na point 33 gamadi Model Club Singa Makhagi Sanroi W Bablu na point 38 phangki Kuntaruk Suba Youth Boys Basketball Championship ki ahanba semi-final match ki sanakibada CYLC Singa Mathangna St. Anthony Sangapangbu point yakai mari nifumapal da maitiba piduna final sangkre match asida CYLC Singa Mathaki Sanaroi W Robertson na point kun match asida maiti kiba St. Anthony Sangapanggi ST Nelson na point 35 phangki ani suba semi-final match ki sanakibada Young Physical Union Lalambung na Model Club Singa Makhabu point yakai ni toini putre ta maitiba piduna final sangkre match asida mai pakiba Young Physical Union Lalambung ki Sanaroi L Bikas na point 39 amadi match asida maiti kiba Model Club Singa Makhagi S Bisal na point kul phangki Satariba tournament asiki aroiba match sing hayeng kilpung ahum makhai tamada sanaragani Sigi tang mapal lagi taramari phoba Lebanon da pangthokiba taranithri suba Asian Cadet amadi taramapal suba Asian Junior Judo Championship da India team da saruk yaruba sanaroi coach amadi medal loralba Manipur gi judo sanusing opagi thoram Manipur Judo Association Sinduna Kumalampak Sports Complex Indoor Hall da leiba Association asigi office da pangthokre Thoram Masida Association asigi President Bijoy Koijam Vice President S Sauba P Rajen Namadi Secretary S Indra Kumar na Thoram Mapusing Oike India team da Manipur gi nupa mari nupa mangana saruk yakhibada KG nifu mari kanglupta Manipur gi sanaroi TH Tababina gold medal lauki Championship asida KG yang ki kanglupta saruk yakiba CIS Rebina amadi India team gi ko CIS singkai ngan bida Association asigi maikai digi asamba khudol posing biduna pungning thawat ki
नसो समाय तो जना है ना बाबा कहीं गोल्ड मेडल और करा मणिपुरी उसी भारत की जब प्रक्रिया है कि थाजे उसको कमी मगर तंगाई करवा कहीं तो उधर जो था उसी ने कभी हम पुन्ना ताको का सिंह तोरकांदा तो माय पालो होना बा स्वेदना तो तागनी A Square Pasoi Lasan Football Club Lemopopam PTCC Pasoi Amadi Thoiba FC Sathariba Anisuba 7 Men's Open Football Tournament ki semi-final sangkre Pasoi Tomang Rising Club na sinduna mamang thagi tang kunmapal dagi team 18 group mari thongna khaidoktuna club asigi ground Sathariba tournament asigi ngasi sanakiba ahanba quarter final match ta A Square Pasoi na Kairau FC bu goal ama sinoda Anisuba quarter final match ki sanakibada Lasan FC Lemopopam na Lanchenbi FC bu goal ama sinoda ahum suba quarter final match ki sanakibada PTCC Pasoi na Langthabal FC bu goal mari amada amadi mari suba quarter final match ki sanakibada Thoiba FC na Mama FC bu goal ahum mani da maiti bu pituna semi final sangkibani Ahanba led Hobong Kulabidu Memorial Likam Knockout Kang Tournament ki ngasi chanakiba match ta Teka Kangkut Pisumna Singthang Darimbi Kangkut Nambol Bamdiar bu maiti bu pikre Manipur Kang Association gi miyang makhada Gopal Dev Kangkut Iya School na sinduna tha sigi tang tarani thoideki Kangkut tare na gurbani thongna khaidoktuna Siri Gopal Dev Mandop Iya School da sathariba ahanba led Hobom Kulbidu Memorial Likam Knockout Kang Tournament ki ngasi chanakiba match ta Teka Kangkut Pisumna Singthang Larimbi Kangkut Nambol Bamdiar bu Panjal Tara Tareta maiti bu pikbani Hayeng Kangchang asida Gopal Dev Kangkut Team A amadi IWKK Kangkut Usekon ga sanagani Eastern United Sporting Club na sinduna club asigi ground da tha asigi tang ani degi team konipan group nipal thokna khaidoktuna sathariba tara humdoi suba Telo Joint Cooperative Farming Society Limited Trophy Lamlai Kendra amadi Khundrapam Kendra Village Wise Men's Open 7 Football Tournament ki ngasi sanakiba ahanba match da YSC Yorbungna SPYC Saijang bu goal ani amada ani suba match ki sanakibada Lucky Star Asan Bigaina Yumnam Khuno FC bu goal ahum sinoda ahum suba match ki sanakibada Bolero Sektana ONYC Oksu Ningthemsa bu goal mari sinoda mari suba match ki sanakibada NYPC Sanana YDC Thamna Popi bu goal ahum amada amadi manga suba match ki sanakibada FC Telongna KNC Kanga Singtin bu goal ama sinoda maiti bu pikre NGN Nongpok Lorimbam na sinduna sathariba ani suba steleven lamba mayum nongthon sing memorial 7 cash prize football tournament ki ngasi sanakiba ahanba quarter final match ta angtha FC na Deni FC bu penalty de goal taruk manga da madi ani suba quarter final match ki sanakibada 4 star athokpam na Surma FC bu goal ama sinoda maiti bu piduna semi final sangkre Manipur Rifle Association gi miyang makhada Imphal West District Rifle Association na sinduna tha sigi tang tara teretegi nupa mari nupi shooter yangkai tren saruk yaduna Khomalampak Sports Complex ki shooting range da sathariba mapal suba Imphal West District shooting competition gi ngasi pangthokiba meter tara gi junior women individual gi air pistol NR championship ta Blossom School of Institute Shooting Center sangangai gi Greenland Wangjam na score sahum yangkai phangduna ahanba men novice individual gi Tokibadana Imphal West ki ai Prasanta na score sahung kun manga phangduna ahanba meter kun manga gi junior men individual gi standard pistol NR championship ta Imphal West ki Koni Santona bam na score sani taramapal phangduna ahanba meter taragi women's individual 0.177 pip side yard pistol NR championship ta Imphal West ki RK Mamta na score sahung humbutra humdoi phangduna ahanba junior women's individual gi pangthokibadana Imphal West ki S Julina score sahung humbutra mapal phangduna ahanba junior men novice individual gi pangthokibada Imphal West ki Davison Khombong mayum na score sahung kunthra mathoi phangduna ahanba meter taragi sub junior men individual air pistol NR championship ta Imphal West ki Dusharat Khetri mayum na score sahum nifu humdoi phangduna ahanba sub junior women's individual gi pangthokibada Blossom School of Institute Shooting Center sangangai gi Greenland Wangjam na score sahum yangkai phangduna ahanba men's individual ki pangthokibada Imphal West ki Koni Santona bam na score sahum humputrani toi phangduna ahanba madi women's individual ki pangthokibadana Blossom School of Institute Shooting Center sangangai gi Greenland Wangjam na point sahum yangkai phangduna ahanba position takre Thagachari makha taba pau da ngasi nongmagi oi inga sagi pau
Environment Directorate ki phangkiba ngasi goi ki bai nga samari nungju ki pauda khwaidi ki sa ki ba Celsius degree kuntrani toi dasmik yakhai manga khwaidi ki ingba Celsius degree taramari dasmik marfu manga nuksit yawa ising manil ki jang maximum da sada marfu manga dasmik taramanga minimum da sada ni fuma por dasmik marfu taratru oiki ngasigi nong suki bagisang 3.4 mm ni. Haujaroi badamaroi bapau amukhana. Thazabagi board loading ada wasak panumit nini dengai riba Karnataka gi BJP ki Chief Minister BS Yediyurappa from Khadokre. Ngasi Senapati District Headquarter da Bharat Sarkar Manipur Sarkar amadi UNC na tripartite talk pangthokre. Miyoi kharna Manipur da mitop miyansa sing changlak pa yana na ba Manipur gi wang mada sasin na ba Aadhaar card sabagi thabak chathare haide. Amadi mikhal matung da miyamna thabak tawba ngamba candidate thibagi mahutta paisa yamna piba ngamba candidate thiraga vote pibana kunai se kaitharak pagi achaw maramni haina speaker wai khemsa na pongdokre. Ngasi goi na dia STV na pizza kwang matang solution jare miyeng tabiri ba singba mukahanna khorum jare.